ꯑꯩꯕꯨ ꯎꯈ꯭ꯔꯕꯁꯤꯡꯅ ꯎꯗꯕꯗ ꯉꯥꯎꯅꯔꯤ ꯂꯩꯍꯤꯅ ꯇꯟꯕꯤ ꯂꯩꯔꯥꯡꯒ ꯃꯄꯨꯡ ꯐꯥꯔꯗ ꯁꯥꯒ ꯄꯥꯈꯛ ꯑꯣꯏꯕꯤꯅꯤ ꯑꯩꯒꯤ ꯁꯛꯇꯝꯗꯤ ꯂꯩꯍꯤꯅ ꯇꯟꯕꯤ ꯂꯩꯔꯥꯡꯒ ꯃꯄꯨꯡ ꯐꯥꯔꯗ ꯁꯥꯒ ꯄꯥꯈꯛ ꯑꯣꯏꯕꯤꯅꯤ ꯑꯩꯒꯤ ꯁꯛꯇꯝꯗꯤ ꯃꯒꯨꯟ ꯂꯩꯔ ꯁꯨꯝꯍꯠꯂ ꯃꯤꯅꯣꯛꯅ ꯇꯥꯝꯅ ꯃꯥꯟꯕꯤ ꯅꯤꯡꯊꯤꯔ ꯈꯣꯟꯖꯦꯜꯅ ꯃꯒꯨꯟ ꯂꯩꯔ ꯁꯨꯝꯍꯠꯂ ꯃꯤꯅꯣꯛꯅ ꯇꯥꯝꯅ ꯃꯥꯟꯕꯤ ꯅꯤꯡꯊꯤꯔ ꯈꯣꯟꯖꯦꯜꯅ ꯃꯐꯝ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯂꯩꯇꯦꯡꯂꯤꯕ ꯑꯩꯕꯨ ꯎꯈ꯭ꯔꯕꯁꯤꯡꯅ ꯎꯗꯕꯗ ꯉꯥꯎꯅꯔꯤ ꯑꯩꯕꯨ ꯎꯈ꯭ꯔꯕꯁꯤꯡꯅ ꯎꯗꯕꯗ ꯉꯥꯎꯅꯔꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯏꯔꯤꯉꯩ ꯃꯇꯝ ꯑꯕꯨ ꯃꯥꯡꯍꯜꯂꯅꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯏꯔꯤꯉꯩ ꯃꯇꯝ ꯑꯕꯨ ꯃꯥꯡꯍꯜꯂꯅꯨ ꯑꯩꯒꯤ ꯏꯊꯧ ꯀꯌꯥꯁꯤ ꯄꯦꯟꯅ ꯄꯦꯟꯅ ꯌꯦꯡꯖꯍꯧ ꯈꯣꯡꯗꯣꯏꯔꯛꯅꯧ ꯏꯅꯥꯛꯇ ꯃꯄꯨ ꯐꯥꯅ ꯃꯤꯑꯣꯏꯗ꯭ꯔꯤꯉꯩ ꯅꯈꯣꯏꯗ ꯇꯥꯟꯖꯥꯁꯤ ꯄꯤꯔꯤꯉꯩꯒꯤ ꯃꯤꯀꯨꯞꯇ ꯈꯣꯡꯗꯣꯏꯔꯛꯅꯧ ꯏꯅꯥꯛꯇ ꯃꯄꯨ ꯐꯥꯅ ꯃꯤꯑꯣꯏꯗ꯭ꯔꯤꯉꯩ ꯅꯈꯣꯏꯗ ꯇꯥꯟꯖꯥꯁꯤ ꯄꯤꯔꯤꯉꯩꯒꯤ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯎꯈ꯭ꯔꯕꯁꯤꯡꯅ ꯎꯗꯕꯗ ꯉꯥꯎꯅꯔꯤ ꯑꯩꯕꯨ ꯎꯈ꯭ꯔꯕꯁꯤꯡꯅ ꯎꯗꯕꯗ ꯉꯥꯎꯅꯔꯤ Thank you. ꯂꯩꯁꯥꯕꯤꯗ ꯉꯥꯎꯖꯕ ꯂꯩꯁꯥꯕꯤꯅ ꯄꯥꯈꯛꯁꯤꯡꯗ ꯉꯥꯎꯖꯕ ꯄꯥꯈꯛꯁꯤꯅ ꯂꯩꯁꯥꯕꯤꯗ ꯉꯥꯎꯖꯕ ꯂꯩꯁꯥꯕꯤꯅ ꯄꯥꯈꯛꯁꯤꯡꯗ ꯉꯥꯎꯖꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ ꯍꯧꯅꯁꯥ ꯃꯪꯅꯔꯤꯕ ꯃꯪꯂꯥꯟꯁꯦ ꯃꯈꯜ ꯀꯌꯥ ꯀꯌꯥꯅꯤ ꯑꯩꯕꯨ ꯎꯈ꯭ꯔꯕꯁꯤꯡ